Kana lege? Mi kana re? Amukta khambiyo. Kana lege? Mafam sidane. Ibani na awapa thakiba mafamdo. Nang aigi nungsi wari kaya sanake. Aigi lengjumda ngathaduna nangna oina jakibado. Ngasisu ai mafam sida leiri. Adubu ngasidi nang yaudre. Penba Naidraba Nungshiba ase kanana su mahut chinba di yariko. Nangi na hut chinba kana su ngamlui. Ichan karira Ichan karira pangau da kaubadi. Nangi mawong matawna aigi thamoy sa phajin kraba male. Ai nangbu nungsi